MAMI TV की पाव यिंगबिरिबा ख्वाई पुमनमकपु युमलेम्बम विक्रमना तरामना उक्चबगा लोइनना इकोकनोना खुरुमजरी ngasi phongkhiba pawche singdagi khomjinjaba paw lawirase haukiba pung kunga mari gi manungda thokkiba thaudo wathok sing ihan hanbada pongnafam pawche dagi lawirase sin cookie sing ST list gi lathokpasi state government ki recommendation ama darkar oi haina sendana khangalakle Manipur ain kaina sangsilakiba sin cookie bu Indian constitution ki scheduled tribe list ki lathokpada RPI athawale ki national secretary Maheshwar Thonawjamna Tribal Affairs Union Minister Arjun Mundar memorandum pishin ki matung inna minister gi maikai Manipur government ta tharakpa cherol amada scheduled tribe list ki lokthoknaba tabok paikhatpada state government ki recommendation ama ihan hana darkar oi haina khangalakli pawasina pona famgi ahan bale mai da fongli more dagi kuki lalaw sing takthok pangam dana leiri ngarang subom gi akanba landa jatharake fogak sauda army ga khunja sing sauna muknakre border town more da leiri ba khulai pai ba kuki lalaw sing takthok pangamdre kuki lalaw sing na makha ta na ngasi su state police commando amasung central force ki mathakta bhom yauna akanba landa jatharakpagi haujik su mafam asi achawa lanfam ama oiri paw asina puknafam gi ani suba headline amadi sub headline oina fongli media resource center da mateng pangbiu amju Manipur Press Club ki nifuga mapan subo Foundation Day tha asigi tarukta major kulda laiba club asigi sanglen da pangthok ki baga loinana state asigi governor Anuisuya Oikena Media Resource Center ama hangdokre Media Resource Center asi Manipur gi amasung mapan gi paumi singna mathau tarpa matamda masidagi research sing lobiduna marik sumba amadi achumba paudam miyam da piba ngamgani haina All Manipur Working Journalists Union na thajaba thamlakle paw sing asina pongna famgi maruiba pawaina fongle Makasa tharakpa oina huyen lan paw pawche dagi lawirase Moreda Cookie militant singa combined force ka khuthokna ba leptre haba paw sina headline tawduna ngasi hoelam paw gi hamala mai da phongli ngarang nomidang pung 3 minute kun thrarom tarak padagi Cookie militant singna more town gi tongan ba location singda deploy tarakli ba state force ki post singda bom kapsalak pa yauna akan betek sathar kibadagi Assam Rifles na state force ki mateng pangduna Cookie militant sing tamna bom kapsin badagi lep lorba matung ngasi ayuk tagi Cookie militant singna amuk hana state force ta attack sathar padagi combined force ka akan mamong da khuthokna kri Rahul Gandhi ki khongsat hafta kangjai bungdagi hobagi ayaba la yana pidri Chief Minister na BJP ki politics khandringeda Manipur gi hana khangadabani Girish Sodankar permission pidrabasu miyamga khusamna duna Rahul Gandhi ki khongsat Imphal dagi soidana hawraga chatkani ke Mega Chandra AICC gi luchingba Rahul Gandhi na lamjing duna thasi gi tara mari dagi Imphal dagi khongsalaga Maharashtra gi Mumbai phaw satkadoriba Bharat Jodo Naya Yatra gi lamthapam asi Palace compound gi hapta kangjai bungdagi hawdokpa ayaba pibinaba Congress ki maikai dagi Manipur lengak ta haijakhiba leirabasu ngasi phawbada official oina ayaba pibiraktabadagi ngasi Congress luchingba chingna Chief Secretary unaduna taksin kibaga loinana party asigi myuchingbu luchingkiba AICC gi Manipuri in charge Girish Sodankar na Chief Minister BJP gi Chief Secretary unaduna taksin kri Alpha Igi Myanmar da laiba camp ta drone attack chathakre ani sokli handakta New Delhi da Assam gi Chief Minister Himanta Biswa Sarma yauna Union Home Minister gi myuchinga pistock ki khodik pina kraba United Liberation Front of Assam Alpha na thorak ki bachero amada Myanmar gi asukpa jungle amada laiba Alpha Independent gi camp amada drone attack chathaduna Alpha Igi kedar ani asokpa nangan kre haina claim tawragni amadi maira paibi amasung editor singi mathakta case lokhatpa gi thabak khudakta tokadabani imagi maira matungda asigumba thong chathaklabadi imagi maira na tumina yengduna leithokloi thorak apa fatagi teksak punamak lengak na pugadabani Manipur lengak na ithai lokon gi maira paibi singi mathakta case FIR ama register tawduna fana bo hona ba handokadabani amasung editor singi mathakta case lokapagi thabak khudakta tokadabani haina imagi maira gi ko convener na thorak pachero amana fongdorakli haiba paw singa sina ngasi hoelam paw gi ahamba lamai da moroi ba paw singa na fongli makasa tharakpa oina sana laipak pawche dagi lawirase Fagakchau ikai da khonja singa Indian Army ga funakre Fagakchau ikai maning lekai gi mi leinadraba maite gi yum amada chingnaningai oiba maongda changlamba Indian Army gi personnel ama village volunteer na faraga police ta khusin nanaba thaurang tawringai personnel adu lokhat palakpa tara taruk suba command regiment gi personnel singa miyam ga ningai sangdana batana tana funakre haiba paw asina sanalebak pawche gi ahan balamai da fongli Bharat Joro Nyaya Yatra lamthagadaba hapta kangjai sijinnabagi ayaba pidri BJP na political oiba maongda puthokanu KC Benugopal All India Congress Committee AICC gi liching makhada tha sigi tara mari dagi hauduna state asidagi lamthaduna Mumbai yaugadoriba Bharat Joro Nyaya Yatra asi political gi oiba maongda khudong chaba launaba chatpanate lamdam asibu ing chikpa
ꯂꯥꯛꯍꯟꯅꯕ ꯑꯃꯁꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯄꯨꯔꯛꯅꯕ ꯋꯥꯈꯜꯗ ꯆꯠꯀꯗꯕꯅꯤ ꯍꯥꯏꯅ AICCꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KC ꯕꯦꯅꯨꯒꯣꯄꯥꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯌꯨꯠ ꯂꯤꯒ ꯃꯥꯌꯣꯜꯅ ꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯂꯥꯡꯂꯣꯟꯒꯤ ꯄꯥꯎꯖꯦꯜ ꯄꯨꯕ ꯂꯝꯁꯥꯡ ꯈꯣꯡꯆꯠꯀꯤ ꯉꯁꯤ ꯀꯨꯟꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯆꯤꯉꯥꯃꯈꯣꯡ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯇꯒꯤ ꯂꯝꯊꯥꯔꯛꯇꯨꯅ ꯋꯥꯡꯈꯩ ꯃꯍꯩꯔꯣꯝ ꯂꯝꯄꯥꯛꯇ ꯂꯝꯗꯜꯂꯕ ꯇꯨꯡꯗ ꯀꯛꯋꯥ ꯂꯝꯗꯥꯏꯄꯨꯡꯗ ꯊꯨꯡꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯃꯤ ꯇꯤꯚꯤꯅ ꯈꯣꯝꯖꯤꯟꯖꯕ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯒꯤꯗꯃꯛ ꯃꯃꯤ ꯇꯤꯚꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ꯫ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫